ruling gi MLA kharadi thawai manglabsu mangjaragai more da chalani haiba yawraklei yumthang na balaibak Myanmar dagi changsilak ba yawna afaba makhal gi khulai paiba kuki lalauba singna more da leriba state force sing da yamna lakchaba mawong da atat akham leitana bomb amasung nongmai kapsin duna security personnel sing mathang halagliba kaya mana sogapan nangliba khangba ngamdraba ruling MLA kharadi thawai manglabsu mangjaragai more da leiduna state force gi pungning thawgatuna thauna habluragi haiba yawraklei haukiba 2023 gi May 3 dagi thoklagliba irang asida center amasung state na lawragliba thodang sing asida Manipur miyam na pendaba kaya ama yawbadagi central force gi achat awok singda athingba piba si anauba thawong ama di oidravane miyam bu ngakane nongmai kapaleban gane nongmai kapsilagliba kuki sing buhanduna thengnagani haina leiriba central force na kuki singi marakta leina maitai khul singda nongmai kapsil halle mi kaya ama hali haibagi pendaba amade tongan ba drone dagi namba video footage sing social media singda saithorok padagi central force singi mathakta thamlamba thajaba do hena mangsilakpa nei state force ta kuki khulai paiba singna khut tharaba fawbada yengduna leiba makhoida khut hanbagi ayaba pidi haiduna adumak yenglaga tawdaba yadaba kharada mak tawraga leithokpa sinasu state ki force amadi miyamda penadaba asum hengalakle handakta more da state police ki commando singda khut tharakpagi thawdok aduda Assam Rifles ki Casper da kuki khulai paiba singna nongmai maton onsinduna kihanbada Assam Rifles personnel singna karisu tawdana handuna mamai leidaga chatkibagi video amade photograph sing social media da thadorokpadagi miyamda khoirang khoisauna ba asum hengalakibane border town more da lariba Manipur police ki special commando gi SP gi voice message amada yamna pendana phongdorokiba aikhoi kanba lakpagi mathau ta dei commando singda baramada gi changsilakpa afaba makhal gi landa sizinnagadaba khulai bomb sizinnaduna commando sing hana bohona re commando siba yawre commando singi tawpham thokpa tawgane mayam kumai oina yenglaga leibiyu haiba wafam asinasu center amasung state government na tawriba mawong matawasi karino haina pendaba kaya ama yauna re haire thokle bairang asiga mari leinana chief minister N Biren na chair lauduna chief minister secretariat ruling gi leiriba MLA sing yauna mifam kaya ama toina pangthoktuna lakle hairiba meeting asida ruling gi MLA sing gi maikidagi irang asi laksinaba security gi oiba thausil thaurang sing gi matang dasu khanabada tawriba mawong mataw singda pendaba kaya ama su leire haire handakta ikuidana more da lediba state police ki commando singda sniper amadi RPG yauna kapsilaktuna attack tawrakiba sida state force ki ahenba personnel sing thajin bagi matang dasu kaya apenba oide more da special commando team manga thakre hairaga ukrul ge kasom khulendo ina tharamba sina kari tawba tharibano kasom khulendagi mataw karamba lambi da more yaugadoribano haina hangnabasu yaure oiragliba phiba masida ruling da leiba MLA mari manga de more da oina chatuna leiruge sirabasu sirasano sikhiba taragasu ireibak fawbade kanba ngamhaugani haina pendavaga loinana chief minister gi mafam da phongdokpa phawba yauna re haire ningsingba yai handakta kairau assembly constituency gi MLA Laurembam Rameswar mitaina ireibak kan si hairaga de aikhoina kan jagadavane leiriba government asida thajaba thambiruranu ayhak isamaksu volunteer oina lai khurumlaga leibak ngakpa thoklaklei leptana chalagani hainasu phongdokhiba leikhrabane haujik more da leriba state police ki commando singi maiki dagisu Myanmar dagi yauna afaba makhal gi khulai paiba singna chatharagliba attack asi defend tawna bohonabada awaba kaya mayokna re masing yamdabata natana khulai matik sana paidaba sina kuki singna nongmai amadi bomb kapsilaklabasu madubu defend tawba oina kem dagi nongmai khara kapthokpa natana karisu tawba ngamde phiba masida adumak leiragade kuki khulai paiba sing laksinba si khara wagane adubu chairak asida more da state force thajinbiyu hairaga center gi force oina thajilakpa sinade karisu effective oina thabak tawba ngamloi kuki khulai paiba sing asi central force na chapchana mayokna ba made makhoida khut thaba tawde kuki sing na more da gi state force sing commando sing lokthoko haina leiringai chairakta central force ngakta thajilakpa sinasu hena moral hanthana bagi maram ohelle tawriba thawong asidi kuki sing na haiba demand adu fangnaba silakpa thawong ka chap manare hainasu MLA khara na pendaba phongdok narakle